North East Window News na tha asigi taran thoida lakli pataran nipan suba Lok Sabha gi mikhalda INC gi mirep oina Inner Manipur Parliamentary Constituency da Dr. Angom Sab Bhimol Akoijam amasung Outer Manipur Parliamentary Constituency da Alfred K.S. Arthur bu thagatnaba AICC da recommend tawkhre haina Manipur da ihan hanbo oina break tawkhiba pau adu ngasi lamta thangjagi numit asida achumba oire newtv na AICC ki source ki phangba pau ki matugina Bhimol Akoijam amasung Alfred Arthur bu Manipur gi Lok Sabha ki seat ani asida mirep oinaba finalize tawre athuba matam gi manungda list thoklagani hairi ngarang New TV ga AICC gi Manipur yauna state kharagi screening committee gi chairman Rana KP Singha ga phone da wari sanabada list leibak pupan numitta thokani hairakhibani adubu ngasi ECI na mikhal gi matam hojik ngahak ki manungda lokthok kadawrabani na INC gi mirep singi ahumsuba list nominee gi manungda thorpas yai hairi ningsing bayabati New TV na March tarani thoida pijakhiba breaking news aduda MPCC gi akhanaba luching bakhara gi mifam amana Dr. Bhimol Akoijam amasung Alfred Arthur gi ming AICC da recommend tawkhre hain phongkhibani adubu numittu gi athengmada outer gi di Alfred Arthur khak weraga inner gi di atai mioi khar gi mingsu yauna AICC da recommend tawkhre haina party asigi president na phongdorokli haina atai media singda phongna rakhibani